Sunny do magi party aniga tholak to na lampak talay. Diamond na. Boss to hozikti magi mabong ne na khangabani na parang mutaro edro. Sunny na. Thoro larik men ni na larik to horiba na tro. Cholada. Diamond khoy amani tawraga Petrol khoy class ta thaki. Tawriba pumda magse James khoy su ure. Henry na class manung da larik to na layri. Hozima khoy ga so sauna bagum su to. James na. Asi Newton se mana khali se hanai na hana tawbane. Hozikti mabung yaurasida angang do da karan na mungta bida na buko. Johnny na. Diamond haibu hui sina chatli se yengo boss ta haisira. Kamai haiduino akhoi na ngang kiba mayam duga amuk kaw bu ngam kidro khoi ba. Johnny James kado class manung na changai. Henry gi maning da phami bani adubo wadi kari shu haiba ngamdre. Maram di makhoi na ahin mawa kaya ngang kiba duna kaw bu ngam da bani. Ani do ineraga le. Talak to da thembi na. Boss. Henry su thembi de ing le. Kay haige. Canteen da kainom da chaminero se. Henry su chat su zaning among tan tawraga latla tawran le. Ado ma su matom da sum lay bay boring churak to na thori. Diamond khoi su picture bu kaw thoaga mapan da thorak le. Sunny su picture ngai raga lay baga mapa chana rure. Henry na tholak baga. Rocky pakhana. Boss hole tu. Boss. Sunny maya higalam maday suklaga. Larik pa gidana tholay sa kaino kamay tong ne. Hanay daw na changsilaga phobu suyado gum to. Masin mabay oiduini na. Picture de Henry ga ubazanate sangsara amada han manung siba oy maga ingaw na mama nabi amaga thori kana lay tiga thidana. Rocky na. Boss ying lere kamay to duino. Sunny Henry de ying le Henry na mamit khana ying lambado ubada amung sunok sinne. Johnny na tungde. Makhoi na picture set up toroga kokto ini. Why do the Henry mami law thori? Sunny khoi na lay badom da lagli. Adobo picture khoi na hanzin laktuna mama na biduda machi madale paga ikaina. Ay bra. Sunny Henry da amuk ying picture da amuk ying kwaga kumpong khangda masadu thakat na layri. Picture amuk so. Yambong ay bro. Kau de. Chalada. Sida ka daw balay no. Nasak to ying de. Magi wahay do da kari su khangzada ba picture thamoy kaire. Sunny bo Newton ni han khanna warong na ying sirai. Mada natana kaururi balay ribasungdo. Sunny bo ngak ni ying ne. Adobo Henry di Sunny gi wahay do da. Magi kumpam do handok laga tumin na maning dile pagalay. Sunny amukso. Chalada. Picture mapi ira sena ikai na mamay na lay thori. Henry leplam ubada masuso ay laukre. Adobo ikai ba na pantada prabab chen ki. Sunny nungay na picture da ying laga lehori. Pumda magsa haining do na hai kiba nate. Tanjana ya dabay oy kiba ngak tani. Machal gi Henry so mataw do nungay tre. Changsilaga Sunny bu phurage hai ba phaw khalay. Mana huzak sangsin bada Sunny gi missing do. Mayeng amata tadana tungda loina phamlaga lebli. Aduga mana tunglay thorakpada kanasu leite. Masina hina wakhal do asuki matik sonta bahay do oire. Tumin na mamay layraga chatki. Tawriba mataw se James Zoni da natana magi misang do loina magyeng laga layre. Henry da makoy na hai kiba ut kiba mayam do na. Kasi di makoy na magi manak na changsing bapaw ngamzadre. Mating pa na pangling lawaso. Sunny matom da kutum suraga. On to upagi daong he. Lai siso engwan do ansan na fatta basa tahal lalay reba. Last ta sing mabilan oram do ni yengwa ise. Diamond na. Nang na kaw raga angang do din hangkay di yadam ne. Tina nga pa ne ba. Ngasi di haraw jentor agan sida. Sunny magi sauning ba do. Diamond gimana do khut kapi patlaw kaplay. Kwidaw sauning ba ne. Nangwa do ina loin tayo ka ni ko. Tumilayo. Diamond na. Aigi nasa angang oiringay sana matum yan mandana ne. Tha lauraga phanbasida. Noi gi singpham kapham oina onthokpiri sa kaigino. Asum na class to mathang hawkidana school suti tharakle. Shani ngasai mana picture da utkiba mayam do masadu leiba yadradana probab chenthorei. Aduga machi amada ngai dana leire.
ꯑꯩꯁꯦ ꯃꯥꯅ ꯌꯥꯝ ꯍꯩꯅꯔꯝꯃꯔꯣꯏꯕꯣ ꯀꯃꯥꯏ ꯁꯦꯡꯗꯣꯛꯅꯤ ꯃꯥꯒꯤ ꯀꯔꯣꯠ ꯄꯇꯤꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤꯁꯦ ꯑꯁ ꯑꯩꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯂꯥꯏ ꯑꯝꯇ ꯈꯨꯔꯨꯝ ꯊꯣꯛꯇ ꯌꯥꯔꯣꯏꯕ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯏꯀꯜ ꯏꯟꯊꯣꯔꯛꯂꯒ ꯊꯣꯔꯛꯏ ꯁꯅꯤ ꯇꯨꯡꯗ ꯍꯦꯟꯔꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊꯔ ꯌꯦꯡꯂꯛꯏ ꯍꯦꯟꯔꯤ ꯎꯗꯕꯗꯩ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯒ ꯄꯤꯛꯇ꯭ꯔꯨꯅ ꯎꯠꯊꯣꯛꯀꯨꯔꯦ ꯑꯃꯨꯛ ꯄ꯭ꯔꯄꯞ ꯃꯅꯨꯡ ꯆꯪꯁꯤꯟꯈꯤ ꯁꯅꯤ ꯂꯦꯞꯄꯒ ꯀꯩꯅꯣ ꯃꯥꯅ ꯑꯩ ꯎꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤꯕꯣ ꯍꯤꯡꯁꯥꯕ ꯃꯥꯜꯂ ꯖꯥꯠꯂꯣ ꯊꯦꯝꯕꯤꯗ ꯑꯃꯨꯛ ꯃꯅꯨꯡꯗꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅ ꯁꯥꯟꯅ ꯊꯣꯔꯛꯏ ꯅꯣꯛ ꯅꯣꯛꯇꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯕꯣꯁꯇ ꯍꯪꯗ꯭ꯔꯣ ꯊꯦꯝꯕꯤꯗꯣ ꯍꯦꯟꯔꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯥꯏꯌꯨ ꯌꯥꯗꯤꯌꯦ ꯌꯥꯝ ꯃꯥꯎꯊꯔ ꯃꯥꯜꯂꯦ ꯐꯨꯖꯤꯜꯂꯣ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯗꯧ ꯇꯧꯔꯤꯅꯤ ꯉꯔꯥꯡꯁꯨ ꯃꯥ ꯋꯥꯍꯩꯗꯨꯗ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯀꯔꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ꯭ꯔꯣ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯛꯏ ꯀꯣꯏꯗꯦꯕ ꯀꯣꯏꯗꯧꯒꯤ ꯇꯧꯋꯦ ꯈꯔ ꯆꯦꯛꯁꯤꯜꯍꯧꯀꯣ ꯊꯦꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯀꯣꯏꯖꯁꯅꯨ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ ꯃꯁꯛꯁꯨ ꯐꯖꯩ ꯃꯥꯒ ꯆꯥꯟꯅꯕ ꯀꯣꯏꯁꯅꯨꯗ ꯑꯗꯣ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯑꯁ꯭ꯋꯥꯏꯗ ꯈꯣꯏꯕ ꯉꯥꯏꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯅꯣꯡꯊꯣꯔꯛꯏ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯑꯌꯥ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯉꯥꯏꯈꯣꯃ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯗ ꯂꯩ ꯅꯪ ꯌꯥꯝ ꯍꯩꯕ꯭ꯔꯕ ꯑꯌꯣ ꯍꯤꯡꯆꯥꯕꯧ ꯅꯣꯏꯅꯤ ꯅꯨꯡꯁꯤꯅꯅꯕ ꯇꯧꯕꯤꯔꯒ ꯍꯦꯟꯔꯤ ꯃꯃꯣꯟ ꯅꯣꯛꯂꯒ ꯆꯨꯝꯃꯤꯅꯦ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯌꯥꯝ ꯍꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ ꯑꯗꯣ ꯂꯩꯅꯥꯗꯤ ꯀꯃꯥꯏ ꯇꯧꯁꯦꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯍꯦꯟꯔꯤꯕꯨ ꯇꯥꯟꯅꯈꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯂꯒ ꯍꯩꯃꯥ ꯗꯗꯥ ꯂꯩꯅꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯆꯦ ꯊꯦꯝꯕꯤꯁꯨ ꯅꯨꯡꯁꯤ ꯂꯩꯅꯥꯁꯨ ꯅꯨꯡꯁꯤ ꯃꯣꯏꯅꯤꯃꯛꯁꯦ ꯏꯅꯝꯃ ꯑꯣꯏꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯏꯅꯝꯃ ꯌꯥꯝꯕ ꯃꯥꯜꯂꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯇꯤꯡꯉꯛꯅꯅ ꯂꯩꯊꯣꯔꯛꯏ ꯁꯅꯤ ꯂꯦꯞꯄꯝꯕ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅꯤꯡꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑ ꯆꯠꯀꯦ ꯇꯧꯏ ꯁꯅꯤ ꯃꯥꯒꯤ ꯗꯞ ꯇꯧꯕꯤꯗꯣ ꯍꯧꯔꯛꯏ ꯁꯤꯌꯥ ꯆꯦꯜꯂꯤꯅꯤꯅꯦ ꯅꯈꯣꯡꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯃꯇꯣꯝꯗ ꯊꯥꯖꯤꯟꯖꯔꯒ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯣ ꯊꯦꯝꯒꯦ ꯇꯧꯔꯒ ꯗꯞ ꯇꯧꯁꯤꯟꯈ꯭ꯔꯤꯁꯤꯅ ꯁꯅꯤ ꯑꯃꯨꯛꯁꯨ ꯏꯟꯅꯔꯛꯑꯒ ꯗꯥꯔꯂꯤꯡ ꯅꯠꯇꯦ ꯗꯤꯌꯔ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯅꯣꯏ ꯅꯄꯥ ꯀꯅꯥꯒꯤ ꯗꯤꯌꯔꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕ꯭ꯔꯕ ꯁꯅꯤ ꯁꯨꯛꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯉꯣꯟꯗ ꯀꯃꯥꯏ ꯎꯠꯇꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤꯕ ꯑꯗꯣ ꯅꯣꯏ ꯀ꯭ꯔꯣꯔꯄꯇꯤꯗꯣ ꯅꯠꯇꯦ ꯕꯣꯁꯇꯣ ꯃꯅꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯩꯅ ꯃꯗꯨꯗꯩꯗꯨꯗ ꯗꯤꯌꯔ ꯑꯗꯨ ꯑꯗꯥꯅ ꯇꯧꯒꯗ꯭ꯔꯕ ꯍꯥꯟꯅꯩꯗꯧꯅ ꯆꯪꯁꯤꯜꯂ ꯐꯨꯅꯤꯁꯨ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯌꯥꯝꯕꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯪꯅ ꯈꯜꯂꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯥꯜꯂꯦꯕ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯍꯤꯔꯣꯅꯤ ꯚꯤꯂꯦꯟ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯌꯥꯝꯕꯣ ꯅꯪ ꯗꯣꯛꯇꯔ ꯑꯝꯇ ꯌꯦꯡꯊꯣꯛꯑꯣꯕ ꯁꯅꯤ ꯁꯥꯎꯅꯤꯡꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯥꯝꯕꯨꯡ ꯏꯅ ꯏ ꯀꯥꯕꯅꯦꯀꯣ ꯉꯁꯤ ꯌꯥꯝꯕꯨꯡꯒ ꯂꯣꯏ ꯆꯥꯏꯅꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯁꯤꯜꯂꯛꯇꯣꯏꯅꯤ ꯁꯣꯝꯗ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣꯕ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯕ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯍꯧꯖꯤꯛꯄꯣ ꯊꯦꯝꯕꯤ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯌꯥꯔꯦ ꯀꯩꯁꯨ ꯈꯟꯗꯦ ꯅꯪꯁꯨ ꯆꯠꯂꯣ ꯕꯕꯥ ꯂꯥꯛꯑꯅꯤ ꯑꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯊꯦꯝꯕꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯅꯣꯡꯃꯇ ꯑꯁꯦꯡꯕ ꯉꯥꯡꯈ꯭ꯔꯕꯕ ꯊꯦꯝꯕꯤ ꯑꯗꯨ ꯍꯥꯏꯔꯨꯕꯗꯩ ꯍꯦꯟꯅ ꯄꯦꯔꯤ ꯇꯧꯔꯒ ꯌꯥꯔꯦ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯍꯦꯟꯔꯤꯁꯨ ꯊꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯅ ꯂꯩꯔꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯩ ꯍꯦꯟꯀꯔꯆꯤꯞ ꯂꯧꯊꯣꯔꯛꯑꯒ ꯃꯤ ꯎꯔꯒ ꯐꯖꯗꯦꯕ ꯇꯩꯊꯣꯛ ꯊꯦꯝꯕꯤ ꯂꯧꯗꯦ ꯃꯈꯨꯠꯅ ꯐꯠ ꯅꯥꯟꯊꯣꯛꯏ ꯅꯥꯀꯟꯗꯅ ꯍꯦꯟꯔꯤ ꯃꯥꯒꯤ ꯃꯤꯠꯇ ꯂꯩꯅꯥꯕꯨ ꯎꯔꯛꯏ ꯗꯥ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯑꯩꯈꯣꯏꯗ ꯆꯠꯄ ꯊꯤꯡꯒꯅꯨꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯅ ꯍꯦꯛ ꯄꯨꯟꯗꯕꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯥꯀꯟꯗꯩ ꯊꯦꯝꯕꯤꯅ ꯁꯦ ꯌꯦꯡꯂꯛꯑꯣ ꯍꯥꯏꯕ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯊꯤꯔꯒꯦꯕ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯃꯤꯕꯗꯣ ꯍꯦꯟꯔꯤ ꯍꯧꯖꯤꯛꯇ ꯅꯣꯛꯊꯣꯔꯛꯏ ꯑꯣ ꯌꯥꯝ ꯇꯧꯖꯁꯅꯨꯗ ꯉꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯀꯣ ꯌꯨꯝꯗ ꯇꯧ ꯄꯨꯁꯤꯟꯅꯤ ꯊꯦꯝꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯃꯥꯏꯗ ꯂꯩꯊꯣꯛꯑꯒ ꯃꯃꯣꯟ ꯅꯣꯛꯏ ꯏꯀꯥꯏꯕꯅ ꯍꯦꯟꯔꯤꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯆꯠꯂꯣ ꯕꯕꯥ ꯂꯥꯛꯑꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯥꯗ ꯉꯥꯏ ꯂꯩꯔꯦ ꯑꯃꯨꯛ ꯇꯥꯜꯂꯛꯑꯕ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ ꯅꯪꯗꯤ ꯅꯄꯨꯛ ꯌꯥꯝ ꯁꯦꯞꯄꯤꯗꯨꯗꯤ ꯁꯦꯡꯉꯕ꯭ꯔꯅꯦ ꯑꯩꯗꯨꯕꯣ ꯊꯦꯝꯕꯤ ꯏꯀꯥꯏꯅ ꯂꯩꯊꯣꯛꯏ ꯅꯨꯡꯁꯤꯗꯦꯍꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯄꯨꯔꯅꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯄꯨꯔꯣꯍꯦ
Talaktuda nakande. Thoibi, anido khangpre khangi, Thembina. Papa, Henry mamai do fatlay thui, suklap tauraga tumina chakitawi. Ngai ko, ipaga wari sase. Thembina, Papa, ma boss ni. Tombi nok laga tapna. Crorepati do natro sivo. Thembi mapada sukli ingli. Henry karani haina ingit tauri. Hanana boss ki maram da pumna makmana haidu na khangnabani. Tombi makha tarakli. Oh, ipagi antare. Karigino, mana nakan lay thoga lay thirisina. Haidu da Henry kaikre, mamay do fao hangat pangamda yam tapna. Baba, Tombi Henry ki masak ubada ngagna. Ibungon na nang mani ikairap tong na hairakpani. Tombi ngak tumin na mun na yenglaga lay Henry sukari hairakadagi khanna pakhatli. Adobo yam thazadaba moongda Tombi nongthori. Iswar magi lila se angakpani. Hogzik makhata na kari oirakadagi haibado khangde. Thembi ngakna. Kaino haisiba papa nang mabu ukraba nahamu nga phawi do ukre ko. No manang na lay kidraba na maabu ningsinglaga kaplingay. Ipana nangonda di kibwari do nang ningsinglibra thoibi. Madu wari amanate, lila nate ne. Tasing ba na magda lepaga, thawna pharaba nupa macha sini. Makhoy mabung machala nigi thawna se, ipayam na kalakche. Ay magna sigumba phibam sida layramadine. Kaidong da makhoy gi thakse yaurakpa ngamoy. Thembi Henry da yenglaga. Oh, ay ningsing eh. Tombi huisu harau wari watai khra tauri. Henry busu mahakna yamna nungsizaba haidu oikre. Machagi apambata natana manasu khoidakre. Thembi tuminna. Chatlage ko. Tombi na. Lona ziron tawdrasune phone adum hayo. As papa. Aswaida layrusu haibro. Pil heba ay diba chatle. Henry sa harau mapa machana chatkibado yenglaga lehore. Tasing na maghairabada, mase maray bakti phabani haidoribra, natraga daw yadabani haidoribra, Tombi gumba maphangzabase. Mabung machalani do cycle thoraga mayum dahalagli maphimarol hongdooga chaksai. Angang ensang leong trabro kharapu, picture imung den sang hapa changkringe tanzadada, lena kan na chansilai. Picture! Henry layrambo ubada, lena ikairaga mamay layraga chatkitawi. Ado ubada. Ngai ko picture imung da laye changlo. Laina tapna changsilai. Aduga machi amada fammi wadi amata ngangde tuminan lay. Henry tapna wa hogdori. Kamay toriba. Nangde exam gi kayam hairaba. Khangde da asum. Nakoi huzi layak ta thawai yaw matamni. Lang basu lang doni. Adubu irang da kaida thoi na ngauraga laygano. Klaso yam angang wani. Ay na hisagyan tabra. Laina su Henry da yenglaga hoi haibagi matago mangak nomli. Hauzaktagi nungsinuwal da ngauraga laygano. Noigi matam su haiba malakini. Laina nang lana di khangano ko. Nang engon da khaliba wakal do ay pamdi. Nang de egi ichalgumbani. Ado na ina. Wadu loiba nang de picture imung de. Dada, che Thembi call tori e. Si hairaga phone puthoraga thorakpada. Laina leramba ubada picture ngak ni yingli. Laina ki sakpam ubada picture Henry da fating li. Karigumba khra hairamgani haibase ma asumak gyan tari. Henry phone do lauraga. Tabro, ay saksari loira toroke. Picture na. Laina chaksa sila o. Ay si loiraga noy na laki toramini. Laina mayumda di haning labani. Atubo mana hanbada fazaroy kanna. Mana ngasay na yomaga puragliba poto puthori. Iyan ayay bani mamana birak bani. Henry do hana nga manadre, mana layna bulam na thambagumna wakal na khalai. Poto lauraga hana gum chadre. Picture na haibaday layna su sangsilaaga makuthamaga chagi tori. Amuk su phone da yinglaga. Kam ka na layri no phone se. Henry sa satkum lai. Thembi na layrak pani. Wai do tamada layna picture da yinglai. Pasado nungay ta bagaloy na mamay do luktharaga chag to humlai. Picture na tapna. Laina ensang se herake. Laina khomlakte chak to atumag tumina chai. Henry na. Laina. Khangaude Laina proof hagolaga prabab chinki. Laina kaiduno. Picture Henry da pop up tharai aduga kappaga.
Nang kaigi haino dada ma yam nungairammaroye. Dadabu Lainana nungsirise ngasi ngarangi nati ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯟꯅꯕꯗ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯉꯁꯤꯐꯥꯎ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯍꯣꯡꯗ꯭ꯔꯤ꯫ ꯍꯦꯟꯔꯤꯁꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯪꯂꯒ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯞꯄꯒ ꯃꯈꯨꯠ ꯍꯥꯡꯗꯣꯛꯑꯒ ꯂꯩꯅꯥꯕꯨ ꯇꯥꯟꯅꯈꯤ꯫ ꯍꯦꯟꯔꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯆꯜꯒꯨꯝꯅꯁꯨ ꯈꯟꯕꯒꯤ ꯃꯥꯅ ꯃꯁꯤ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯂꯩꯅꯥ ꯈ꯭ꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯕꯣꯛ ꯃꯄꯥꯜꯗ ꯐꯝꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯆꯪꯕꯗꯨ ꯄꯥꯛ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯊꯑꯣꯏꯗꯦ ꯄꯥꯝꯗꯕ ꯃꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯕꯣꯛꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯀꯩꯗꯧꯔꯦ? ꯏꯕꯣꯛ ꯂꯩꯅꯥ ꯏꯃꯨꯡꯗ ꯂꯩꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯇꯟꯇꯅ ꯃꯕꯣꯛꯇꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯏꯃꯨꯡꯗ ꯂꯥꯛꯏ꯫ ꯂꯩꯅꯥ ꯐꯃꯨꯡꯗ ꯀꯞꯄ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯗꯣ꯫ ꯂꯩꯅꯥ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯅꯥ ꯗꯗꯥꯅ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯅꯪ ꯃꯥꯒꯤ ꯑꯄꯥꯝꯕ ꯆꯥꯅꯕ ꯊꯤꯖꯈꯤꯕꯅꯦ꯫ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯣ ꯂꯩꯅꯥ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯗꯗꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ꯫ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯊꯃꯣꯏ ꯌꯥꯅꯕꯁꯨ ꯅꯠꯇꯕ ꯃꯥꯒꯤꯗꯃꯛ ꯑꯁꯨꯛ ꯌꯧꯅ ꯋꯥꯒꯅꯨ ꯍꯥꯏꯕ ꯑꯩ ꯉꯝꯗꯦ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯄꯤꯛꯇ꯭ꯔꯨ ꯀꯔꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯦ ꯊꯦꯝꯗꯣꯏꯅꯣ ꯑꯉꯥꯡ ꯑꯣꯏꯕꯒ ꯈꯪꯗ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯃꯄꯥꯟꯗꯩ ꯃꯕꯣꯛꯅ ꯂꯥꯎꯔꯛꯏ꯫ ꯕꯦꯝꯃ ꯅꯣꯏ ꯗꯥ ꯍꯦꯟꯔꯤꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣꯏ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯒꯦꯅ ꯀꯧꯔꯤꯅꯦ꯫ ꯂꯩꯅꯥ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯗꯗꯥꯁꯦ ꯆꯠꯂꯣ ꯍꯥꯏꯌꯨ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯠꯄ ꯉꯝꯃꯔꯣꯏꯌꯦ꯫ ꯂꯩꯅꯥ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯣ ꯗꯗꯥꯁꯨ ꯅꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯉꯝꯒꯅꯤꯌꯦ꯫ ꯁꯨꯝ ꯁꯦꯡꯗꯣꯛꯅꯈꯤꯗ꯭ꯔꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯈꯣꯏꯅꯤ ꯏꯀꯥꯏꯅꯈ꯭ꯔꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯩꯅꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯇꯩꯊꯣꯛꯑꯒ ꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯇꯞꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯔꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯌꯥꯝ ꯇꯟꯅ ꯊꯣꯔꯛꯏ꯫ ꯂꯩꯅꯥ ꯃꯃꯥꯏꯗꯣ ꯍꯪꯒꯠꯄ ꯐꯥꯎ ꯉꯝꯗꯦ ꯂꯨꯛꯊꯔꯒ ꯁꯨꯝ ꯂꯩ꯫ ꯍꯦꯟꯔꯤꯅ ꯂꯩꯅꯥ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯏꯆꯜꯃꯛꯅꯤ ꯈꯟꯕꯅ ꯈꯣꯡꯐꯝꯁꯦ ꯄꯥꯝꯗꯕꯗꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯈꯤꯅꯕ ꯑꯍꯦꯟꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ꯫ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯀꯔꯤꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕ ꯑꯃꯗ ꯂꯨꯞꯁꯤꯟꯗꯣꯏꯅꯣ? ꯍꯌꯦꯡꯋꯥꯏ ꯅꯪꯒꯤꯁꯨꯅꯦ ꯋꯥꯈꯜ ꯆꯥꯅꯕ ꯄꯥꯝꯖꯕꯀꯌꯥ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯅꯪ ꯗꯗꯥꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯂꯩꯅꯥ ꯌꯦꯡꯗ ꯌꯦꯡꯂꯛꯏ ꯃꯄꯤꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯀꯩꯒꯨꯝꯕꯅꯦ ꯗꯗꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯃꯕꯨꯡ ꯃꯆꯜꯅꯤ ꯈꯜꯂꯤꯕ ꯃꯔꯤꯁꯦ ꯊꯗꯠꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯃꯤꯕꯗꯣ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯥ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯒꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯇꯝꯗꯨꯗꯩ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯅꯦꯅ ꯈꯟꯈ꯭ꯔꯦ꯫ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯝꯕꯤꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯆꯤꯡꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯅꯪꯒꯤ ꯍꯦꯛ ꯏꯃꯥ ꯕꯕꯥꯅ ꯑꯩꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯈꯤꯗ꯭ꯔꯥ? ꯍꯥꯏꯌꯨꯅꯦ ꯎꯒꯗ꯭ꯔꯕ? ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗ꯭ꯔꯥ? ꯍꯦꯟꯔꯤꯁꯨ ꯋꯥ ꯉꯥꯡꯅ ꯃꯥꯒꯤ ꯄꯤꯔꯥꯡ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯁꯤꯟꯊꯔꯛꯏ꯫ ꯂꯩꯅꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯨꯕ ꯈꯣꯡꯐꯝꯁꯦ ꯀꯌꯥ ꯑꯃ ꯑꯁꯣꯏꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯇꯨꯅ ꯗꯗꯥ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯈꯜꯂꯔꯣꯏ꯫ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯜꯁꯤꯅꯦ ꯏꯆꯜꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯨꯗꯩ ꯗꯗꯥꯅꯁꯨꯅꯦ ꯃꯌꯦꯡ ꯇꯥꯗꯅ ꯅꯨꯡꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯩꯅꯥꯁꯨ ꯃꯁꯥꯅ ꯁꯣꯏꯔꯦ ꯈꯪꯗꯨꯅ ꯁꯦꯝꯗꯣꯛꯆꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤ꯫ ꯍꯦꯟꯔꯤꯒꯤ ꯋꯥꯈꯜꯗ ꯂꯩꯅꯥꯒꯤ ꯈꯜꯂꯒ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯉꯥꯡ ꯆꯥꯛ ꯈꯔ ꯆꯥꯁꯤꯜꯂꯨ ꯁꯨꯝꯅꯅ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯌꯥꯔꯣꯏ꯫ ꯄꯤꯛꯇ꯭ꯔꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯕꯥꯐꯣꯏꯗ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯣ? ꯍꯦꯟꯔꯤꯗꯤ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯉꯝꯅꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤ ꯍꯦꯟꯅ ꯊꯣꯛꯀꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯔꯤꯝꯇꯒ ꯆꯪꯕ ꯅꯠꯇꯦ꯫
ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯁꯤꯒꯦꯟ ꯀꯥꯏꯅ ꯈꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯗꯗꯥ? ꯍꯦꯟꯔꯤ ꯆꯥꯛ ꯆꯥꯔꯝꯕꯗꯩ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯩꯕꯣ? ꯗꯗꯥ ꯉꯁꯤꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯐꯛꯇ ꯐꯝꯈ꯭ꯔꯦ, ꯂꯥꯏꯔꯤꯛ ꯃꯥꯡꯗ ꯊꯝꯂꯤ꯫ ꯁꯤꯗ ꯅꯠꯇꯦ, ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯏꯔꯒ ꯂꯩꯔꯤ꯫ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯑꯣꯡꯗꯨꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯔꯪ ꯑꯃꯗ ꯇꯁꯦꯡꯕꯅꯤ ꯄꯤꯛꯇ꯭ꯔꯨ꯫ ꯅ꯭ꯌꯨꯇꯟꯗ ꯄꯨꯔꯥ ꯉꯥꯎꯔꯤ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯒ ꯂꯩꯅꯥ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯅꯥꯒꯤ ꯅꯣꯠꯕꯨꯛꯇꯩ ꯀꯩꯗꯒꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯋꯥꯠꯁꯤꯅ ꯋꯥꯏ ꯆꯥꯏꯔꯦ꯫ ꯃꯈꯨꯠꯇ ꯐꯪꯂꯦ ꯌꯥꯝꯕꯨꯡ ꯏꯅꯤ, ꯐꯛꯂꯥꯡꯗ ꯐꯪꯉꯦ ꯌꯥꯝꯕꯨꯡ꯫ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯗꯗꯥ ꯐꯣꯟ ꯂꯥꯛꯑꯦ꯫ ꯀꯅꯥꯅꯣ? ꯃꯤꯡ ꯊꯥꯗꯤꯌꯦ꯫ ꯀꯅꯥꯅꯣ ꯑꯣꯈꯠꯂꯣ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯆꯥꯛ ꯊꯣꯡꯅꯤ ꯆꯪꯈ꯭ꯔꯒ ꯃꯩꯇꯥꯟꯁꯤꯅ ꯐꯛꯂꯥꯡꯁꯤꯗ ꯌꯥꯝꯕꯨꯡ ꯉꯥꯛꯇ ꯊꯥꯔꯝꯃꯤꯁꯤꯅ ꯀꯩꯃꯥꯏꯅ ꯇꯧꯔꯤꯕ? ꯌꯥꯝꯕꯨꯡ ꯍꯥꯏꯁꯤꯅ ꯀꯅꯥ? ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯗꯗꯥ ꯑꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤꯕꯨ ꯀꯃꯥꯏ ꯑꯣꯛꯇꯣꯏꯅꯣ? ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯛꯅꯝꯗ ꯅꯝꯃꯤ ꯑꯃꯨꯛꯁꯨ꯫ ꯗꯗꯥ ꯀꯥꯏꯗ ꯅꯝꯒꯦꯕ? ꯑꯩ ꯍꯩꯇ꯭ꯔꯦ, ꯑꯣꯛꯄ ꯌꯥꯗ꯭ꯔꯦꯕ꯫ ꯐꯣꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯦ꯫ ꯌꯥꯝꯕꯣ? ꯅ꯭ꯌꯨꯇꯟ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯎꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯑꯒ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯝꯕꯣ? ꯅꯥꯀꯟꯗ ꯍꯦꯟꯔꯤ ꯉꯛꯅꯤ ꯌꯦꯡꯂꯒ ꯀꯗꯥꯏꯗ ꯌꯥꯝꯕꯨꯡꯅꯣ? ꯅꯪꯅ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯒꯅ ꯉꯁꯥꯏ ꯇꯧꯔꯤꯁꯦ? ꯍꯦꯜꯂꯣꯏ ꯑꯣꯛꯅꯩꯔ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯩꯔ? ꯌꯥꯝꯕꯨꯡ ꯀꯧꯕꯗꯤ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦ ꯑꯩꯗꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄ꯭ꯔꯄꯠ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯍꯦ ꯀꯥꯏꯗꯅꯣ? ꯄꯤꯛꯇ꯭ꯔꯨ ꯐꯣꯟ ꯄꯨꯏ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯗꯗꯥ ꯅꯝꯕꯔ 2 ꯇꯧꯒꯦ꯫ ꯀꯩꯅꯣ ꯅꯪꯅ ꯃꯃꯥꯡꯗ ꯆꯦꯜꯂꯤꯅꯦ? ꯃꯅꯤꯡ ꯊꯣꯡꯒꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯃꯃꯥꯡꯗꯩ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯨꯗ ꯆꯪꯉꯒ ꯐꯣꯟ ꯄꯥꯏ꯫ ꯄꯤꯛꯇ꯭ꯔꯨ ꯈꯣꯟꯖꯦꯜꯒꯗꯣ ꯌꯥꯝ ꯇꯞꯅ ꯌꯥꯝꯕꯨꯡ꯫ ꯅ꯭ꯌꯨꯇꯟꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯏꯌꯦ, ꯅꯪꯕꯨ ꯃꯅꯝ ꯅꯝꯊꯤꯗ꯭ꯔꯣ? ꯑꯩꯗꯤ ꯀꯦꯝ ꯅꯝꯊꯤꯗꯤꯌꯦ꯫ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯅꯪꯅ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯗꯧꯔꯦ꯫ ꯑꯗꯣ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯪ? ꯅ꯭ꯌꯨꯇꯟ ꯉꯛꯅ ꯁꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ꯫ ꯀꯩꯒꯤ ꯀꯥꯏ? ꯑꯩ ꯁꯥꯎꯔꯛꯁꯅꯤꯀꯣ? ꯁꯥꯎꯔꯁꯨ ꯌꯥꯝꯕꯨꯡ ꯁꯣꯏꯈ꯭ꯔꯦꯕ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯍꯣꯂꯤꯗꯦ ꯑꯣꯏꯔꯝꯅꯤ, ꯀꯥꯏꯗꯅꯣꯝ ꯆꯠꯂꯨꯁꯤꯔꯥ? ꯑꯌꯥ ꯑꯁꯦꯡꯕ? ꯌꯥꯝꯕꯨꯡ ꯑꯩ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯔꯣ? ꯄꯨꯗꯣꯏꯅꯦ, ꯃꯇꯝ ꯈꯨꯗꯤꯡꯗ꯫ ꯀꯥꯏ ꯆꯠꯅꯤꯡꯒꯦ? ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯖꯨꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯉꯣ꯫ ꯀꯩ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ, ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯌꯦ꯫ ꯀꯣꯏꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯣ? ꯅꯣꯏ ꯗꯗꯥꯅ ꯐꯨꯕꯤꯒꯗ꯭ꯔꯥ? ꯄꯤꯛꯇ꯭ꯔꯨ ꯆꯠꯅꯤꯡꯕꯩ ꯃꯌꯥꯏꯅ ꯐꯨꯔꯦꯍꯦ, ꯃꯤ ꯂꯩꯅꯥꯈꯣꯏꯗ ꯆꯠꯄ ꯁꯥꯔꯒ ꯂꯥꯛꯀꯦ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯅ꯭ꯌꯨꯇꯟꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯪꯖꯔꯛꯇꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯅ ꯃꯥꯕꯨ ꯉꯥꯎꯍꯟꯒꯗꯧꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯄꯤꯛꯇ꯭ꯔꯨ ꯋꯥꯔꯤ ꯁꯥꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯅꯝꯊꯤꯕꯅ ꯁꯤꯔꯦ꯫ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯑꯩꯗꯤꯕ ꯅꯪꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯗꯗꯥꯒꯤꯅꯤ꯫ ꯌꯥꯔꯦ ꯇꯣ, ꯑꯩ ꯁꯤꯗꯧꯔꯦ ꯅꯣꯛꯄꯗ ꯉꯝꯗ꯭ꯔꯦꯕ꯫ ꯑꯩꯅ ꯁꯣꯝꯗ ꯌꯥꯝꯕꯨꯡꯗ ꯎꯔ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝꯕꯨꯡꯅ ꯈꯪꯕ ꯅꯠꯇꯦꯕ꯫ ꯀꯃꯥꯏ ꯎꯔꯤꯕ? ꯈꯪꯗꯦ, ꯆꯥꯛ ꯆꯥꯔꯦ ꯍꯦꯛꯇ ꯌꯥꯎꯔꯝꯃꯤ, ꯇꯨꯝꯃꯦ ꯐꯃꯨꯡꯗ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ, ꯑꯗꯩ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯂꯥꯏꯔꯤꯛꯇ ꯍꯦꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯅꯪꯀꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯅꯨꯀꯣ, ꯑꯩꯁꯨ ꯅꯪꯗꯅꯤ ꯎꯔꯤꯁꯦ꯫ ꯌꯥꯝꯕꯨꯡ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯀꯅꯨꯀꯣ꯫ ꯀꯩꯅꯣ ꯅꯪꯁꯤꯕꯨ ꯀꯩ ꯂꯥꯏꯅ ꯁꯥꯒꯦꯕ? ꯑꯩ ꯊꯃꯣꯏꯁꯤꯕꯨ ꯑꯇꯦꯟꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤꯕꯁꯦ ꯅꯪ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯛꯀꯅꯨꯀꯣ ꯉꯁꯤꯅꯦ꯫ ꯇꯥꯂꯛꯇꯨꯗ ꯊꯦꯝꯕꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯇꯣꯏꯂꯦꯠꯇ ꯇꯥꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯑꯣꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯊꯤꯔꯛꯇ ꯇꯥꯈ꯭ꯔꯦ ꯐꯣꯟꯁꯦ꯫ ꯅ꯭ꯌꯨꯇꯟꯅ ꯈꯣꯡꯈꯨꯠꯇꯩ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ ꯃꯆꯥ? ꯌꯥꯝꯕꯨꯡꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯇꯥꯏꯌꯦ ꯌꯥꯝꯕꯨꯡ, ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯕꯨꯡꯅ ꯉꯥꯡꯒꯗ꯭ꯔꯥ ꯈꯟꯅ ꯍꯪꯒꯣꯏꯕ ꯀꯩꯗꯧꯕ ꯑꯝꯇ ꯈꯪꯗꯅ ꯃꯈꯨꯠꯇꯣ ꯈꯣꯡꯈꯨꯠꯇ ꯊꯤꯡꯖꯤꯜꯂꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯏ꯫ ꯌꯥꯝꯕꯨꯡ ꯇꯥꯕ꯭ꯔꯣ ꯅꯪ? ꯇꯥꯏꯌꯦ ꯌꯥꯝꯕꯨꯡ, ꯊꯝꯃꯣ ꯊꯤꯒ ꯂꯣꯏ ꯇꯩꯔꯦ꯫ ꯅ꯭ꯌꯨꯇꯟ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯇꯧꯗꯨꯗ꯫ ꯑꯁ ꯕꯦꯔꯥꯅꯤ꯫ ꯍꯣꯏ ꯊꯝꯃꯒꯦꯀꯣ, ꯒꯨꯗ ꯅꯥꯏꯠ, ꯐꯖ ꯂꯩꯔꯣ꯫ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯕꯨꯡ꯫ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯏ, ꯑꯗꯨꯒ ꯀꯪꯅꯕ ꯃꯥꯒꯤ ꯐꯅꯦꯛꯇꯨꯅ ꯇꯩꯊꯣꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤꯅ ꯑꯉꯥꯡ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯇꯥꯏꯌꯦ, ꯑꯩꯒꯤ ꯐꯣꯟ ꯎꯕ꯭ꯔꯣ?